Maitai Kaktaki Kulngakpaki Mohota, Yellow Purupsa Kudimaki Kulngak Haina Arke Sanaya Manapungdokre. Kulngak Pasing na Maitai Kaktaki Kulngakpaki Mohota, Yellow Purupsa Kudimaki Kulngak Kulngak Libasing na Amato in a Punsin Naduna, Apun Bagi Lalong Yatuna Yang Nabasing, Lanteng Minasi Haina, Yuanlepki Hanagi Sierman, Ning Toksa Sanaya Manapungdokre. Ngarang Idembom Public Ground the Pangtopo Biles Volunteer Force, BBF Ki Ahanba Foundation Day Gitoramda, Wafamasi Pongdorogduna, Arke Sanaya Manamakata and Hai, Lamdam Masi the Singer Pusingi Mayokta, Ecoining Asi, Tenganibala Asi, Lamdam Asi, Mutkidana Bohonabane, Maite Purup Leram Drabadi, Nasi Ladiba Manipur, Sileram the Busuyai, Maram de Lal Asida, Mite Purupna, Lauriba Todangasi, Yellow Puruk Kudimaki Saruk Yauribane, Lamdam Amagi Masakta Pasi, Mapamadugi Human Resource Taka the Bane, Manipur the Human Resource Mapangal Lehan Bagaluna, Jinjak the Mipal Tang Daba, Lamdam Ama or Hanaba Amato in a Honaminasi Hainaso, Mahana Makata and Pongdoke. Manipur gi Christian singda leba asidagi tongan tanaba Khalistani terrorist organization na insinbagi thabak sathare haidi haukiba chahi 2020 da India lengakna terrorist organization ni haina lauthuktuna athingba thamkraba group 1 sing panonna lusingba Khalistani terrorist organization na Manipur da laideba Muslim Tamil amadi Christianity lining satpa mioi singda India dagi tongan ba baning tambal leba ama semna na ba insinbagi thabak sathare haina intelligence agency gi report ta yumpham moiduna phongba home ministry gi tribunal amana phongdorakle Wafam Sileba Asiki National Media NDTV na report Kibane report Asiki Matungina Sit for Justice SFJ Haina Sukhanaba Khalistani terrorist organization Asina India ki Prime Minister Narendra Modi Union Home Minister Amit Shah Amadi Leba Asiki National Security Advisor Ajit Doval da serious threat kya tauduna terror activities athanaba sem sari haina su report asina haidi more the KNA-B na NSCN ama hatkhre Kuki National Army Brahma KNA-B miyoi ni haina singna more the NSCN gi member manungmena kaptuna hatkhre haidi press na phangba pawgi likholamaki matungina more gi galngam bank da leiba jamthang wifi chahi hompu hairaba miyoi asi KNA-B gi kangbuna phaduna pukhra matung nungmena kaptuna hatolam khibani haidi miyoi asi hathringa mamangda mahake imung manungda KNA-B gi maikaidagi ransom moina lupa lakh manga pina demand tawrakhe adobo imung manungna sel adu piba ngamdabadagi hatoklaga hundoklamke marak asida NSCN gi cabinet secretary wifi tribal council gi maikaidagi jamthang wifi asi NSCN gi wifi region gi assistant political organizer ne haina phongdokpaga loinana laikidabagi mafamda ikai khumnaba utkhre Tronglaobida tainaba Kuki khul amada mapangal kallaba bom ama pokhaigre haire torbung banglaga irab lapna dana laidiba Tronglaobi amasung masigi akoibada matang koina bom amasung nongmai gi makhol tarodraba matung ngarang numidang warang pung mangaga minute kunthraga nitorom tarakpada Tronglaobiga naknana laidiba tera khongsangbiga tainaba mongat Kuki khulgi mafam amada mapangal kallaba bom ama pokhaigre haire Indo-Myanmar border da KNA-B kuthonaba leptri pandada Myanmar Army na kaptharakpada yamlaba PDF Kuki sire ngarang border pillar number 85-86 ki area da akan mongda kuthona khibadu da KNA-B gi maikaida miyoi mari manga siramba yai habagi thajaba lei asiba haksang sing adu lokthonaba honabada KNA-B gi maikaida ge Manipur la haubu singna leidiba maikai adomda akanba mongda nongmai kapsilakhe thaudo adu KNA-B gi kangbu sing aduna Manipur gi la haubu singna bunker semduna leidiba maikai adomda laksinbadagi KNA-B gi maikaida miyoi mari manga rom adu laikidabani asiba haksang sing adu hojik phau taraga leide amaromda Myanmar ge pandada leiba military junta ge post ama overpower taunaba yamlaba PDF Kuki militant singna koisinduna landana bhonabada post adu da leidiba military junta ge lanmi sing ge maikaidagi rocket ka thorpa amasu motar thadarakpadagi Kuki la lauba sing ge maikaida sauna asi ana nangle Kuki ge asiba amasung asokpa sing adu truck ahumda mafamadu dagi hontokhi haide mathangda iduning thona maroiba wafam khara share tawrakle paulelan haukipna hairiba ase India government ge policy part amane KNA-B sibada mahak emotional oire paulelan haukip masada mahaki mapa maming kari kaubagi hangbiyo magi election affidavit tasu mapa maming yaudabani maramdi mahaki mapa asengba se Anglo Burmese ne India dadi Anglo India makai British satkhrabani matungda Indian citizen oina sakhange Myanmar dadi British satkhraba matung hojik phawba Anglo Burmese sing asi Myanmar citizen oina sakhangde mahaki mamana sawbok oina Myanmar dagi purakpani maitai di Myanmar manungdasu Myanmar ethnic group manung challe Myanmar da democracy laklabasu paulelan haukip ki room laite maramdi mahak Anglo Burmese masani look Myanmar constitution first before listing his speech military junta government tha taruk sangdokhre hojik lan hauriba EAO singasi akonbada military junta ga wari sanagadabani military junta favor ta hobsing asina advantage lay hayeng tok dialogue tonarapa matamda US ki Myanmar democracy movement support tawba Donald Trump sarkarna makha chathakre aduna US Congress na Burma bill 2024 pass tawna makha tana paisa NUG PDF ki kai thokle India su US funding support uraga thabak tawri free nate
US dagi benefit phanglibani North East Rebel Group Myanmar dagi takthopasina India gi interest ni PDF kangbu bu mateng pangsinba sina US gi interest da India na tawibani military junta gi makhada Myanmar election hek tawba ngamkhibada military junta na lan ngamlabani Myanmar constitution khangedana military gi ayaba yawdana constitution amendment tawba sungamde NUG amadi PDF mai pakloi China Russia lepa ani Myanmar manuga sangdana leiraga US na Myanmar border da laisendana leiraga kadaidagi yadoino adu sharu India su Kuki su policy change taw North East Rebel Group singa back channel da wari sanau kabo beli lahoge hairadi right opportunity ni military junta na KNA PDF tha ahumgi manungda losilagani haibani dialogue natana atopa lambi leite haina government of India yamna haidaine kari tawrage China kirira natraga US kirira hi ani ahum tongba khajik soibada karang segaibani karang segaibada India su segaigani haina idunik thomna thamlagle